Good night, Sana. Sleep well. Nabasu thuna pharo. Lalai masu natana fadi hengi. Natana mangonda yamna nungsini inglamba aduda mama sagi mihuladu mathong maram khangdre. Sor honu phawba ngamdre. Natan ga duk ningthiba maithongna mitmang maktada aduk nakna leiba aduda. Natan sunak fetarom laga amuk phamangdudagi hagotkhi. Aduga thongnawlomda lagduna thongnawduda kakhatkhi aduga ningkhang phamkhi. Makhada chongthanaba haiduna. Natana thongnawdagi chongthanaba ready pumba taraba matamduda lalai mana tamna koraklami. Natan su makut anina thongnawgi nakanna kanduda thamduna lalai mada fadengi. Musi tauba candle gi apikpa mangala duda amuke heni nungsi hali lalai magi matawadu. Lalai mana tanda tingak yenglaga tamna hanglaklami. Nakna sumani tawisi kaygino. Natando no fetawna tamna khumi. Lana khanganu. Ado kaygino. Nangaigi jiraba aigi naitong taraba matamda aigi nakta laglaga aibu mating tawbirise. Aina lagning magilaiba. Kayguma nangna asweran yawradi aidi kanada karantawne. Nangi khalaga nangi nating thawbanati. Isagi khalaga nangi nating tawjabane aidi. Asika khairami. Aduga lalai mada amuktang yenglamlaga thongnawdagi chongthakre. Lalai masu natana magi mityengi wangmalan khraba kanda matomda momon tawse. Aduga machindagi tamna soli. Thank you, Natan. Tha ma hen hawjinkhre. Second semester gi ahanba session hawgadaba namituni. Rohitu magi phamungda mamaidu mona upsinduna isisina tumli. Piktak tauba blanket amana makhong mapa phawba chingkhatuna sopi. Apawba t-shirt ama sulili. Tanjaduda Rohit ki room gi thongadu mapaldagi tamna hangdoraklaga chahi miyai chalaba nupa ama coat suit tai tawduna Rohit ki room da changlaklami. Aduga Rohit ki phamung nakalda makhut anina mamangda lonaduna thamlaga nolokna kawraklami. Thoiba hawganaba tawrone pung 6 tari. Thoiba Rohit tade machi phabu lenglakti. Nupado amuksu. Thoiba masidagi nakoigi second semester gi session hawgadoinine. Nakong mayada hanjin wasunganglakpa adudadi Rohitu pisumisa sukna tamna masadu yawanduna luangna mukhipi. Aduga mamitu pangningdaboy tawna nupado de yengi. Khonjali sisina Rohit na hanglaklami. Kairage uncle. Hawgalo. Nangi breakfast so same labani andi singa. Ngasidi college se kharangana jase. Ahan base sanoy banina. Rohitu makunani tingthogtuna masadu stretch tawi. Adugi matung yamna hainingdana hawgatlaga phamungdoda phami. Aduga mo uncle do yengkhatuna khumlaklami. Ahi ngasidi college samjangindi. Ahengdagi oina college pe yaroidra. Yarui. Ngasidagi chatkadabani haina sarnai khoida yamkanna hairi. Hoi, yari, thomo. Ai sasi fresh oi thoaga makhadu ko magi. Hoi, kitangi thurau ko. Asi hairam laga nupadu mafamdudagi chatkre. Rohitu tumba hawgalakbagi masadu he hiningdana nahakti phamungduda khongrai chana phamlaga ungduna lei. Wakhal amata khanbasunate pura blank ni. Minutes khara mangba yaba mangluraba matung Rohitu phamungdagi tamna hawgatuna magi roomda attach tawba washroom to the chunky. Brush tokli, masama sengdokli. Irulu toklaba matung, washroom dagi thoraglaga. Amu college set na bahaidana dress up tawba hawkre. Madupum na maglureduna study table adomda lakli. Aduga magi backpack tu tamna lawduna. Table dagi kari no lairi khara lawduna pang hapta hapchili. Backpack tu nanganda fat posinduna aroy boyna. Dressing table mangda leptuna masagi sakta madu yengjay. Nokmi makut namana lumangi mitpan yawna tarapku masay kharadu khonggat na matomda sonjay. Ahidong na fazabo atay kanang lady kaydo. Aroy boy na mingsalduda nagfetaram laga Rohitu magirumdagi thoragli. Rohina kitchen changlakpu matamda anti amakhak mahamgi breakfast sem saduna lerami. Rohitu hoy may haida prabab changlakduna dining chair ama chingthoklaga fami. Aduga nanganda poriba backpack tu falagtogtuna dining table machi amada thamki. Rohit anti adudi yenglaga. Ante
ꯑꯩꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯄꯤꯔꯛꯑꯣ ꯑꯟꯇꯤꯗꯨꯁꯨ ꯒ꯭ꯌꯥꯁ ꯁ꯭ꯇꯣꯞꯇꯨ ꯏꯁꯤꯡ ꯈꯔ ꯁꯥꯍꯟꯗꯨꯅ ꯂꯩꯔꯝꯕꯅꯤ ꯇꯧꯔꯝꯂꯤꯕ ꯊꯕꯛꯇꯨ ꯊꯥꯗꯣꯛꯂꯝꯂꯒ ꯈꯨꯝꯃꯛꯏ ꯍꯣꯏ ꯍꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯔꯣꯍꯤꯠꯀꯤꯅꯤ ꯍꯥꯏꯗꯅ ꯍꯣꯠ ꯀꯦꯁ ꯃꯅꯨꯡꯗ ꯍꯥꯞꯂꯒ ꯊꯝꯂꯤꯕ ꯕ꯭ꯔꯦꯛꯐꯥꯁ ꯁꯔꯨꯛꯇꯨ ꯄꯨꯊꯣꯛꯇꯨꯅ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗ ꯔꯣꯍꯤꯠꯀꯤ ꯃꯥꯡꯗ ꯊꯝꯃꯤ ꯑꯗꯨꯒ ꯒ꯭ꯂꯥꯁ ꯑꯃꯗ ꯁꯪꯒꯣꯝ ꯈꯔ ꯑꯃꯨꯛ ꯍꯩꯕꯤꯔꯦ ꯔꯣꯍꯤꯠ ꯕ꯭ꯔꯦꯛꯐꯥꯁ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯉꯤ ꯕ꯭ꯔꯦꯗ ꯃꯆꯦꯠ ꯑꯃꯒ ꯁꯪꯒꯣꯝ ꯒ꯭ꯂꯥꯁ ꯑꯃꯒꯅꯤ ꯔꯣꯍꯤꯠꯇꯨ ꯄꯤꯁꯨꯝ ꯃꯔꯣꯏꯕꯤ ꯃꯈꯩ ꯁꯨꯈꯤ ꯕ꯭ꯔꯦꯛꯐꯥꯁ ꯁꯛꯇꯥꯗꯨ ꯎꯕꯗ ꯆꯥꯒꯗꯧꯕ ꯇꯜꯂꯕꯅꯤ ꯔꯣꯍꯤꯠ ꯁꯪꯒꯣꯝ ꯒ꯭ꯂꯥꯁꯇꯨ ꯃꯈꯨꯠꯅ ꯂꯧꯅ ꯃꯆꯤꯟꯅ ꯇꯝꯅ ꯁꯣꯜꯂꯤ ꯁꯤꯗꯅꯕ ꯆꯥꯕꯗꯨꯅꯤ ꯃꯗꯨꯒꯤ ꯇꯥꯂꯨꯈꯣꯏꯗꯨ ꯅꯤꯡꯁꯤꯜꯂꯒ ꯇꯧꯍꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯗꯣꯏꯅꯤ ꯌꯦꯡꯉꯨ ꯈꯪꯂꯤꯕꯅ ꯍꯌꯦꯡ ꯅꯨꯡꯁꯨ ꯑꯍꯜ ꯑꯣꯏꯔꯒ ꯑꯩꯅ ꯀꯩꯗꯧꯒꯦꯗꯨ ꯌꯦꯡꯉꯨ ꯑꯟꯇꯤꯗꯨꯁꯨ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗꯨꯗ ꯔꯣꯍꯤꯠꯀꯤ ꯃꯥꯌꯣꯛꯅꯅ ꯂꯦꯞꯂꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯈꯔ ꯁ꯭ꯂꯥꯏꯁ ꯁꯦꯝꯅ ꯔꯣꯍꯤꯠꯇ ꯅꯣꯛꯃꯤ ꯌꯦꯡꯉꯤ ꯔꯣꯍꯤꯠꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯇꯥꯕꯒꯤꯅꯤ ꯔꯣꯍꯤꯠꯇꯨ ꯐꯨꯠꯐꯥ ꯇꯧꯅ ꯈꯔ ꯆꯥꯁꯤꯜꯂꯒ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯃꯆꯤꯗꯒꯤ ꯕꯦꯛꯄꯦꯛꯇꯨ ꯂꯥꯝꯗꯨꯅ ꯆꯤꯌꯔꯗꯒꯤ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯕꯦꯛꯄꯦꯛꯇꯨ ꯄꯣꯠꯁꯤꯟꯅ ꯑꯟꯇꯤꯗꯨꯗ ꯌꯦꯡꯂꯒ ꯑꯟꯇꯤ ꯍꯌꯦꯡꯗꯩꯗꯤ ꯑꯩ ꯑꯁꯤꯒꯤ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯆꯥꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯑꯇꯩ ꯑꯇꯣꯞꯄ ꯑꯣꯏꯅ ꯁꯦꯝꯃꯨ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯏꯇꯣꯝꯇ ꯂꯨꯕꯤꯁꯤꯇꯤ ꯇꯥꯅ ꯆꯠꯈꯤꯅꯤ ꯑꯁꯤꯗꯃꯛ ꯍꯥꯏꯔꯝꯃꯤ ꯑꯟꯇꯤꯗꯨꯅ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯍꯥꯏꯕ ꯐꯥꯎꯕ ꯇꯥꯔꯝꯗ ꯀꯤꯆꯟꯗꯒꯤ ꯄ꯭ꯔꯞ ꯊꯣꯔꯛꯂꯤ ꯔꯣꯍꯤꯠꯅ ꯌꯨꯝꯗꯨꯒꯤ ꯕꯦꯔꯟꯗꯥ ꯍꯦꯛ ꯌꯧꯕ ꯑꯗꯨꯗ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗ ꯑꯕꯦꯊꯣꯏꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤ ꯀꯣꯂꯦꯖꯇ ꯍꯦꯛ ꯆꯠꯃꯤꯟꯅꯈꯤꯕ ꯀꯌꯥꯗꯨ ꯃꯤꯠꯇ ꯁꯪꯁꯪ ꯎꯔꯛꯂꯝꯃꯤ ꯔꯣꯍꯤꯠ ꯊꯪꯂꯪꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯕꯦꯔꯟꯗꯥ ꯃꯌꯥꯏ ꯆꯕꯨꯛꯇꯨꯗ ꯎꯆꯨꯛ ꯌꯨꯡꯕꯒꯨꯝ ꯂꯦꯞꯂꯒ ꯑꯃꯨꯛ ꯃꯪꯂꯒ ꯂꯩꯈ꯭ꯔꯦ ꯑꯕꯦꯊꯣꯏ ꯀꯔꯝꯅ ꯂꯩꯔꯝꯒꯅꯤ ꯀꯅꯥꯒ ꯀꯣꯂꯦꯖ ꯆꯠꯂꯝꯒꯅꯤ ꯕ꯭ꯔꯦꯛꯐꯥꯁꯅ ꯀꯅꯥꯒ ꯆꯥꯔꯝꯒꯅꯤ ꯃꯥꯅ ꯑꯕꯦꯊꯣꯏꯕꯨ ꯃꯤꯁ ꯇꯧꯕꯒꯨꯝ ꯑꯕꯦꯊꯣꯏꯅꯁꯨ ꯃꯥꯕꯨ ꯃꯤꯁ ꯇꯧꯔꯝꯒꯗ꯭ꯔꯥ ꯒꯨꯁꯟꯒ ꯇꯣꯏꯅ ꯂꯣꯏꯅꯔꯝꯒꯗ꯭ꯔꯥ ꯃꯥꯒꯤ ꯃꯀꯣꯛꯇ ꯒꯨꯁꯟꯒꯤ ꯋꯥꯈꯜ ꯍꯦꯛ ꯂꯥꯛꯄꯒ ꯔꯣꯍꯤꯠꯇꯨ ꯈꯪꯁꯥꯎ ꯑꯃꯨꯛ ꯁꯥꯎꯅꯤꯡꯂꯛꯂꯦ ꯈꯨꯗꯛꯁꯤꯗ ꯂꯨꯕꯤ ꯁꯤꯇꯤꯗ ꯆꯠꯇꯨꯅ ꯒꯨꯁꯟꯕꯨ ꯃꯈꯧꯔꯤ ꯂꯥꯍꯠꯂꯒ ꯍꯥꯠꯇꯣꯛꯅꯤꯡꯕ ꯍꯥꯏꯕꯗꯨ ꯍꯦꯛ ꯌꯧꯔꯕꯅꯤ ꯃꯃꯤꯠ ꯇꯞꯅ ꯎꯏꯁꯤꯜꯂꯒ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯏ ꯔꯣꯍꯤꯠꯇꯨ ꯃꯈꯨꯠ ꯑꯅꯤꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯄꯤꯁꯨꯝ ꯁꯨꯛꯂꯞ ꯇꯧꯔꯒ ꯁꯧꯔꯥꯡꯅꯅ ꯃꯇꯣꯝꯇ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯃꯗꯨꯒꯤ ꯒꯨꯁꯟꯅꯕ ꯅꯨꯄꯥꯗꯨꯅ ꯑꯕꯦꯊꯣꯏꯒꯤ ꯇꯨꯍꯥꯎꯅꯥꯃ ꯐꯥꯎꯕ ꯍꯦꯛ ꯁꯣꯛꯂꯝꯃꯕ ꯑꯩꯅ ꯃꯥ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯍꯥꯏꯁꯤꯅꯤ ꯃꯆꯥꯗꯨ ꯊꯥꯡꯅ ꯆꯕꯠ ꯀꯛꯂꯒ ꯁ꯭ꯄꯦꯁꯤꯐꯤꯛ ꯀꯣꯁꯇꯤꯟꯗ ꯂꯪꯊꯔꯒ ꯁꯥꯛ ꯃꯌꯥꯝꯗꯨꯗ ꯍꯦꯛ ꯄꯤꯖꯕ ꯉꯝꯗ꯭ꯔꯕ ꯑꯩ ꯔꯣꯍꯤꯠ ꯅꯠꯇ꯭ꯔꯕꯅꯤ ꯈꯪ ꯁꯧꯔꯥꯡꯅꯅ ꯃꯈꯣꯡꯗꯨ ꯒꯪꯒꯝ ꯊꯥꯡꯗꯨꯅ ꯔꯣꯍꯤꯠꯇꯨ ꯀꯣꯔꯠꯌꯥꯔꯗ ꯂꯥꯛꯂꯦ ꯃꯥꯅ ꯀꯣꯂꯦꯖ ꯆꯠꯄ ꯊꯤꯟꯅꯕ ꯍꯥꯏꯗꯨꯅ ꯑꯪꯀꯜ ꯑꯃꯅ ꯒꯥꯔꯤ ꯊꯧꯗꯣꯔꯛꯂꯒ ꯒꯦꯠ ꯇꯥꯕ ꯂꯝꯕꯦꯜ ꯑꯄꯥꯛꯄ ꯑꯗꯣꯝꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯔꯣꯍꯤꯠꯇꯨ ꯃꯆꯤꯟꯒꯗꯨ ꯏꯄꯨꯝ ꯄꯨꯝꯊꯣꯛꯇꯨꯅ ꯒꯥꯔꯤꯗꯨ ꯇꯝꯅ ꯂꯥꯛꯏ ꯑꯗꯨꯒ ꯕꯦꯛꯁꯤꯠꯀꯤ ꯊꯣꯡꯗꯨ ꯍꯥꯡꯂꯒ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯐꯝꯈꯤ ꯑꯪꯀꯜꯗꯨꯁꯨ ꯒꯥꯔꯤꯗꯨ ꯇꯞꯅ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯒꯦꯠꯂꯣꯝꯗ ꯊꯧꯗꯣꯔꯛꯂꯦ ꯑꯗꯨꯒ ꯀꯪꯂꯩ ꯀꯣꯂꯦꯖ ꯇꯝꯅ ꯂꯥꯛꯂꯦ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯣꯇꯤ ꯋꯥꯔꯜ ꯑꯃ ꯂꯩꯔꯤꯕꯗꯨ ꯔꯣꯍꯤꯠꯅ ꯂꯥꯞꯇꯛꯅ ꯎꯔꯨꯔꯦ ꯔꯣꯍꯤꯠꯇꯨ ꯃꯃꯤꯠ ꯃꯅꯥ ꯆꯣꯏꯊꯣꯛꯇꯅ ꯃꯐꯝ ꯑꯗꯨꯗ ꯌꯦꯡꯉꯤ ꯅꯤꯡꯁꯤꯡꯂꯛꯄꯅꯤ ꯔꯣꯍꯤꯠꯅ ꯃꯥꯒꯤ ꯕꯔꯊꯗꯦꯅꯤ ꯍꯥꯏꯖꯟꯅꯔꯒ ꯅꯝꯗꯅ ꯑꯕꯦꯊꯣꯏꯕꯨ ꯂꯣꯇꯤ ꯋꯥꯔꯜꯗ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨ ꯔꯣꯍꯤꯠꯇꯨ ꯆꯤꯟꯕꯥꯜ ꯈꯖꯤꯛ ꯂꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯝꯃꯤ ꯂꯣꯇꯤ ꯋꯥꯔꯜꯗꯨ ꯍꯦꯟꯗꯣꯛꯇꯨꯅ ꯒꯥꯔꯤ ꯊꯧꯔ ꯐꯥꯎꯕ ꯔꯣꯍꯤꯠ ꯃꯃꯥꯏꯗꯨ ꯂꯩꯗꯨꯅ ꯃꯐꯝ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯍꯧꯏ ꯁꯦꯀꯦꯟꯁ ꯈꯔꯒꯤ ꯃꯇꯨꯡ ꯔꯣꯍꯤꯠ ꯃꯃꯥꯏꯗꯨ ꯇꯞꯅ ꯂꯩꯊꯣꯔꯛꯂꯒ ꯃꯃꯥꯏ ꯈꯖꯤꯛ ꯅꯣꯟꯊꯗꯨꯅ ꯑꯃꯨꯛ ꯐꯝꯃꯤ ꯃꯥ ꯑꯕꯦꯊꯣꯏꯕꯨ ꯁꯥꯊꯤꯅ ꯃꯤꯁ ꯇꯧꯔꯕꯅꯤ ꯆꯍꯤ 2 ꯃꯈꯥꯏ ꯑꯕꯦꯊꯣꯏꯕꯨ ꯌꯥꯎꯗꯅ ꯃꯐꯝꯁꯤꯗ ꯂꯩꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯃꯥ ꯊꯥꯖꯕ ꯉꯝꯂꯛꯇ꯭ꯔꯦ ꯃꯁꯥꯗꯨ ꯏꯈꯧ ꯂꯥꯡꯕ ꯄꯣꯛꯂꯛꯂꯦ ꯔꯣꯍꯤꯠꯅ ꯑꯁꯤꯒꯨꯝꯅ ꯑꯁꯥ ꯑꯃꯠꯇ ꯎꯔꯛꯇ꯭ꯔꯕ ꯅꯤꯡꯍꯟꯅꯕ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯔꯣꯍꯤꯠꯀꯤ ꯅꯥꯀꯣꯡꯗ ꯍꯦꯛꯇ ꯇꯥꯔꯛꯄꯅꯤ ꯑꯕꯦꯊꯣꯏꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯄꯥꯒꯤ ꯇꯥꯏꯞꯇꯣ ꯅꯪꯗꯤ ꯁꯨꯡꯅ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯑꯩꯗꯤꯅꯦ ꯁ꯭ꯃꯥꯔꯠ ꯑꯣꯏꯕ ꯅꯨꯄꯥ ꯌꯥꯝ ꯄꯥꯝꯃꯤ ꯂꯥꯏꯔꯤꯛꯁꯨ ꯈꯔ ꯑꯗꯨꯝ ꯍꯩꯕ ꯑꯩꯗꯤ ꯍꯣꯠꯅꯕ ꯀꯟꯕ ꯅꯤꯡꯍꯟꯅꯗꯕ ꯅꯨꯄꯥꯗꯣ ꯑꯗꯨ ꯌꯥꯝ ꯄꯥꯝꯃꯤ ꯔꯣꯍꯤꯠ ꯁꯣꯔ ꯑꯃ ꯇꯞꯅ ꯍꯣꯟꯗꯣꯛꯂꯒ ꯃꯆꯤꯟꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯁꯣꯜꯂꯤ ꯅꯪꯅ ꯄꯥꯝꯖꯕ ꯅꯨꯄꯥꯗꯣ ꯑꯩ ꯑꯣꯏꯗꯣꯏꯅꯦ ꯑꯕꯦꯊꯣꯏ ꯂꯨꯕꯤꯁꯤꯗꯤ ꯆꯞ ꯃꯥꯟꯅꯕ ꯀꯣꯂꯦꯖꯅꯤ ꯃꯐꯝꯒꯤ ꯑꯣꯏꯅ ꯕ꯭ꯔꯥꯟꯁ ꯈꯥꯏꯗꯣꯛꯆꯕꯒꯤ ꯋꯥꯅꯤ ꯑꯗꯨꯅ ꯁꯦꯁꯟ ꯍꯧꯕ ꯅꯨꯃꯤꯠꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯕꯦꯊꯣꯏꯁꯨ ꯁꯦꯀꯦꯟ ꯁꯦꯃꯤꯁꯇꯔꯒꯤ ꯑꯍꯥꯟꯕ ꯀꯣꯂꯦꯖ ꯀꯥꯕ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯀꯣꯂꯦꯖꯇ ꯉꯟꯇꯥ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯁꯔꯨꯝꯗꯨ ꯆꯪꯂꯛꯂꯤ ꯌꯥꯝꯅ ꯉꯜꯂꯤꯕ ꯃꯇꯝ ꯑꯣꯏꯕꯅ ꯁꯥꯇ꯭ꯔ ꯀꯅꯥꯁꯨ ꯂꯥꯛꯅꯔꯝꯗ꯭ꯔꯤ ꯑꯕꯦꯊꯣꯏꯗꯨ ꯀ꯭ꯂꯥꯁꯔꯨꯝꯗ ꯆꯪꯂꯛꯇꯨꯅ ꯊꯔꯠ ꯕꯦꯟꯁꯀꯤ ꯀꯥꯆꯤꯟꯒꯤ ꯁꯤꯠꯇ ꯑꯣꯏꯅ ꯐꯝꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯁꯨ ꯕꯦꯟꯁꯇꯨꯗ ꯇꯝꯅ ꯐꯝꯊꯩ
Makhut animakna magi backpack tuda thamlaga magi akoibadu asum yengba hauраklami. Classroom duma sinba thongni yengi. Yengluba mafam khuding uruba mafam khuding ma Rohitbu miss tawrakli. Rohitbu miss tawnabagi macha ngakta oikhre. Mangonda bully tawbikhiba nupani aduki matik mabu laknakhi. Makhut makna otpa pendraduna mi connect tawduna mabu bully tawhanbani. Feelings samadi emotions samata utana nupadu laikhibani. Nunggi thamoi panba misakamagum. Adobu nuksi haidaba manba nupa magi matauda ave thoi manadi thawai hakchang animakna yamna khoidarure. Magi oiba yari khanglabasu manadi mitarure. Ave thoi mamaido manglonda mongan silaklami. Aduga mam itapna wisenduna sora sangba mohondoi. Wakhalna puba ngamdramali ave thoido. Makhut anina backpackta magi laibaktu ngaktuna mamaido khazik upsilap tawna laikhi. Masada haifam khangdana charangnaba laitadaba ihul ama phaurakpani. Magi mitmangdagi lapkhiba kuidriba mahaktubu misyamna tawrakle. Uningbana langtaknare. Sanglaba chahi ani makhai Rohit udana ave thoina leiba ngamgani haiba thajaraktre. Ave thoina adumna mamai upsinduna leiringai makhoi classroom da mi ama changakpagi yamna lumba khongthang makhol ama taraklami. Ave thoi kari suna chungda tumina adum lei machi lengde. Ave thoi Kaurakliba misaktu busani. Ave thoi masadu itan tanthana tamna mamai non khatli. Aduga mamaida tasiliba masai khara dukhomgatuna gusanna kaurakliba khonjila domda pisum suklap tawna yanglaklami. Gusandu boy side ki third bench ki kachina taba mataidu da fami. Tungda backpack supori. Makhutna mana magi desk tu ngakpoi thamboi tawna ave thoi romda mamayon sili. Aduga yamna concern oiba mideng amana yanglaklami. Ave thoi itap-tapna. Kaidawrage? Nang kaidawrage? Nasangamdabro? Ave thoi kaisuk tawde haibagom makoktu fet anirak hai. Namay namikadu ipong-pomagi taydu tawina. Ave thoi do nokte yadagom dandida nokfet tawraga. Ngarang Korean drama yengbagi thengna tumi. Adugi tumsit phadabagi orangani. Isangadi yam healthy warida. Asi haiduna ave thoi do mamaido amok tamna leisilaklaga magi backpack ki chendo fat hangduna manungda yawriba lairik ama puthokduna lairik do faklaga kari no khara yengduna lei. Nachomni yengba lairik nade magi leitadaba charangnaba matawdu gusanna ukrabadi wahang jat yamna hanglakani khanbana gusangi attention do distract tawnaba hotnabada ave thoina lairik tu faktokduni yengbani. Gusansu wahai ama phawbadi hairakte masu angang magdi natabanina ave thoigi feelings tu khara toirabasu khanglibani. Ave thoina Rohit kidamak emotions khara di faure khanglakpa mikupta gusanna yamna wajai. Handang muksu amuk Rohit ki mafamda mamai thiragadra haina chapyungna khankhiba wakhalladu haujiksu hongdri. Rohit kalamba parage haina khankhibani. Adubu handak marak honglakliba ave thoigi mataw asida mana Rohit bo maithiba pigani haibagi asa adudi Mami samba asum haurakli. Gusan sor sangba mo hondoklaga nanganda poriba backpack adu tamna lauthoklaga desk du thami. Aduga masu mamaidu mangolomda laisin khraga magi backpack ki chendu hanglaga manungdagi magi phone du lauthoktuna lok hanglaga kari no khara yengduna laikhre. Asumna minutes khara haujinkhre. Ave thoisu lairik ta pukning changmu yarakta baduda lairik tu makhona fat khumjinki. Aduga mamaido gusan lomda laisinduna gusan bukawraklami. Gusan amuk kawbuda tari. Aduna gusan do phone yinglambadagi mamaido ave thoiromda fat onsilaga. Kayage nang hayeng thabak jinbro. Gusan pisumani do suksilap tawki wakhalama khanbagi moongni. Adugi matong gusan hairaklami. I'm free tomorrow. Ado kailege. Aige poche leigadaba khana leiri. Aduda market dagi amda ngiminaruse yagadro. Gusan nokmi tawna mangaktu fat anirak nomi hoi haibagom. Ave thoisu nokfet taraklami. Handaki minok simadi sasinaba minok natre. Thamoi manungdagi thorakba asengwa minokni. College halaklaba matung lalai madu dress change tawba loireduna
Magi roomgi bedside table manakduda leplaga phone charge tawduna leiringai magi roomgi thongnauda mi ama chungsilakpagi makhol taraklami. Hani yengthokludrabasu kanano haiba lalaima khanglabani. Itattatana thokpa thodok oikhre chinpha pukhre lalaimagi makokta. Lalaimadu phone charge tawsinba loiraduna mamaidu tapna leithoraklami. Mi chungsilakpagi makhol taba domda. Natandu makuna magi college uniform du kanthokna leptuna leirami. Lalaima mamitu mathaktu angkhatuna sorama khanu hondoklaga. College ki dress tu phawbadi amto hongdok chudana nangba. Natansu makhut anina khongrok ki pocket set humki. Aduga lalaimada pisum nama ingkhatuna hanglaklami. Ngasai college ki canteen da aina nangui. Lalaima makhut anidu thabak mapada cross tawna punkhre. Bedside table duda ngabi phamboi tawi. Adu kaidorage. Nangdo nasangamdaba yamali yengbada kaidawba yawgeba. Asengbugi oina nasangamdabro. Aina isangamba or ngamdabada nangna dam sanaidu kaigino. Natan nangjumanidu fad inkhatuna. Sum nangi maramda hangbasi yadro. Chalo yari, dress hongdoro. Aisu room semto loisingi. Chalo jo. Natan do handakdi serious tana pisamo suglap tawna hanglaklami. Adu nang nasangamdabra haibani asengbugi. Lalaima thabakta punnaramba makhut anidu thangthaduna mana ngabi phamboi tawriba table duda nakal thamduna aina naraga amukai ke bizabigi haino andakti sublo porisla Natan makhol thokna noi aduga makoktu fet ani rakhairaga aduinate ai kaino maibi ge dawni asi haiduna lalaimagi phamung manatu changlaklami aduga phamung machida git phamthai ikoida Lalaima su pisum suglap tawna Natan de yengi. Natan handakti magi yet thangba khongrok pocket tagi chocolate ama puthokduna lalaima da pirai. Silo. Kaigumba nangna igi gift se hekloraba. Nangna haiba wa amada aina soidana yani. Lalaima pisum pading khatuna Natan bu judge tawbagi migeng ama yengduna yamna hainadana khumlaklami. Aidi kaidawbagi nangna pirakpa chapot chadoiba. Nangi nagun phasana khangabani. Lasta atoba prank ama soidina oiramgadabani. Natan hadakti phamna makhut aniduna makhwang meduna lalaimada pairap yenglaga. Kaino nang haido. Akoidi pukyam phaba mini. Nang naigi maramda kaimtadi khangdana yamai pasai se kaigino. Natan do saphum amok fat change tawki. Aduga chinba lenglap nokfe tawraga. Hojik phawbugi oinadi nang naigi maramda khaina khangdre. Ado ikui dabida aigi maramda namadu loina khangaledabani amda lolor Lalaimadu table duda ngabi phamboi tawrambadagi masadu chumna leptuna sausu tawraklami aidi kaidawbagi nangi naungna tawdo amta khangloidoina numit khudingini nangna ingwanda disturb dum toise atai hetai nangi afaba quality da aina masak khangdaba yawarsu phattabagi quality da de karambana haiba aisu loina khanglabani nangi maramda Natandu chinbal chinglap tawna noklaga phamungdagi hugatki. Aduga makhutna pariba chocolate tu lalaimagi phamungda hutlangsinki. Lalaimasu chocolate tu yengi. Aduga Natanda fadamu yenglai. Natana hanana mangonda yamna munna yengduna leiramba duda magi masada karigumba explain tawba haitaba yamna inawba feelings sama horokpagum horaklami. Lalaima mamaidu fatnon thaki. Aduga makhut anina mangda punaduna yamna obedient oibi haibe inbi misagamagom leptuna konjali taptapna hairaklami ado nongmaina naraga leibada nangna igi thongnong mapada chungsilakpado adoi numitagi nang yam phana ui nangi aphaba quality khara ama aina uba phangkhre Natando makhut namana pocket amukhumki Aduga makhut namaduna lukhangi masamdu khajik nanthaduna masu tamna hairaklami aina force tawraga haimbaga chamanakre nangi hojiki mongdo Lalaimadu mamai khajik nongkhatuna Natanda phalaptamaki yengi Natando mamai nonthaduna tumina leptuna lei Lalaima kari amu khalaklabanu khangdi magi phamung manakta propablai Aduga phamung mamangda leptuna masa khajik kontharap tawna Magi phamungdagi Natana hojikta hanjinkiba chocolate tu taplawi aduga masadu amuk tingkhatuna chocolate tu maku fatfat khoklaga mayana machit amachiklaga umsai tawi
Nathan sunok mi dauna lalay madayang laga. Nanggi kitchen chana bipoche ko ang telehodro. Lalay masu mayada chocolate kara say dauna. Kay gino. Ay choklami. Kay no kara di pizza buhabani na. Lalay madu sayri badu chablep duna mikaw kara Nathan na pairap yengi. Adogi matong mamaydo nakalamada laytok laga chocolate amok say dawi. Lehawi or lehaude. Lalay ma yam haining na kumlaklami. Instant noodles kara lehawani. Okay, thank you. Asika khairam laga Nathan do lalay mada hanna phawu yenglamda lalay magi kitchen lom da changkhre. Lalay masu Nathan matom da thadopa nungai traduna moli kitchen da changlaklami. Ure haujiti Nathana instant noodles kara do boil tawna ba haiduna semsari badu. Lalay ma thongsil mapan do da lepi. Aduga makut na pairiba Nathan na pirakpa chocolate chana hinglaklami. Nang sembahi gadro. Nathan silver ki bowl amada instant noodles tu maku akhokpa piket mga hamna. Haye. Ay mating panguro. Nangya pa mani. Lalay madu kitchen da changlakli. Nathan bu mating pangmi bagi mahut. Piktak tawba plastic chair da famlaga. Nathana instant noodles boil ta holibadu munna yengdu na lay.